kuki militant singi ka hen bathabak sing kup na yengsil habsi kaw faro hen NSCN na thumjinkhre September 9 ga ayuk pung 8 makhairom tarak pada Manipur ki Ukhrul district ki sina kaithal dagi passenger sing puduna Imphal tamna chatkiba bus ama district asigi molnom village mapada kuki khulai paiba militant sing na tana duna thatlaga passenger dagi phone mun khiba amadi nomai kap thoktuna aki akhang pi khibagi thawongbo NSCN wong tangkhul region amadi tongan ba naga lup sing na awang ba thakta yaning da phong dorklei NSCN wong tangkhul region na thador ko zero lamagi matungina Ukhrul Central Subdivision ki manung sanna laiba naga khul sina kaithal dagi passenger sing puraga Imphal tamna chatkiba bus ama lambi da kuki militant sing na thatlaga passenger sing bu sek tawba amadi ki han khangan bagi thabak sathakiba bu akana mong da condemn toroklei zero sina makha taraduna hai sina kaithal dagi lakhiba bus adu kuki khulai paiba singna molnom village mapada thatlaga ki han khanganduna passenger sing ki mobile phone sing sek tawkibagi thawdok aduna asoba irang tholak namba sinbata natana naga area da satok sin tawba singda aki akhang pi bani asiguma thong ase NSCN akana mong da condemn tawi makha tarakpada naga area manung da satok sin tawba passenger singda aki akhang pi bagi thabak sing satharak labadi madugi matik chaba pakhum pi gane NSCN ko ki militant sing la sathariba ka hen ba thabak thong sing kup na yengsil habsi kaidongoi da kaw pharoi haina ko ki militant sing gi mafam da thamlakle amarom da foothill naga coordination committee FNCC gi maikei da gi su ko ki militant sing na sina kaithel da gi khunja sing puduna Imphal tamna chatkiba bus da molnom khulma pada ki han khangan baga loinana passenger sing gi mobile phone check tawkiba gi thawong ase akana mong da condemn tawi ko ki militant sing gi thawong ase naga mayam gi dignity amadi security da singna ba thawong ne aikoi gi ipa ipuna thambiram ba langkhoi manung da ko ki refugee singna naga passenger sing gi free moment thingba privacy amadi security da khut thingjilakpa akana mong da condemn tawi haina thamlakhrei Narendra Modi ki Manipur khongsatta president rule lokthok laba yana leide anoba lengak semhan da bataraga de BJP ki MLA sing party thadok kadori hainu report torokle sahi ani makhai phajilaka doroba Manipur ki conflict asiga mari lenana noma ta wahai masat amatangang khidraba amade Manipur da chatlu haiba ya khidraba Bharat ki Prime Minister Narendra Modi na chatliba thas ki tarau hamdoi da Manipur da lakadoriba khongsat asiga mari lenana state asida leiba president rule ki lenga ase lokthok laba yana leide haina tekan herana report torokle report Makhatana height Narendra Modi na Manipur da lakpa matamda mite MLA singbo Imphal da unabaga loinana kuki MLA tarasu Sursanpur da unaraba yai haina security ki source yumpham oiraga report asina makhatarakle Prime Minister Narendra Modi na Sursanpur da satuna miyaw ki mifam da wangang bagi thoram madu da kuki MLA tara station tawraga legadabani masigi sap mana mong da Imphal da su BJP MLA sing amata chithaba yawdana station tawraga legadabani haina phongdorakle Narendra Modi na Manipur da lakpa da status da leidiba president rule gi lenga lokthok yana lai tawbatabu karigumba anoba lenga ama sembagi matam thengtharakpa taragadi BJP gi MLA sing party dagi split tawkiba yabagi oithokpa yamna chauna lai hairi panba yabadi coordinating committee on Manipur integrity ko komina hanadagi hauna status da lairiba president rule gi lenga asilok thoktuna popular government ama semna na demand tawduna lakhibani ko komi amadi tongan ba civil society organization singna kanamong da hojik lairiba president rule gi lenga lokthokuna popular government ama semna ba demand tawriba sida sawgatladuna BJP ki MLA kharana atenba matamgi manungda anoba lenga ama semdaba tarabadi CSO group amadi status gi miyamga lairiba sentiment asida yoksinduna anoba regional political party ama semba yabagi oithokpa sauna leire haide zaira asida governor Ajay Kumar Balana siya lauduna Ras Bhavan da BJP ki president A Sarda yauna BJP ki MLA kungahum daga punna high level closed door mi phampang thokiba dugi matangda Congress legislature party gi leader o ibo wi mai hongna saure Ras Bhavan bu political party gi mi phampang thokpham ohen gumsi asumna miyam gi elected members singi marakta tokhai na unaba haibase laiba asigi leiba democratic norms adu khongoi na bani haina su phongdokhe CP Radhakrishnan na leba asigi vice president oiragani NDA gi vice president candidate Maharashtra gi hanagi governor CP Radhakrishnan ngarang pangthokiba vice president gi mikhal da opposition INDIA block ki candidate Justice B Sudarshan Reddy bu maithiba pikre CP Radhakrishnan leba asigi tarama soba vice president oiragani ngarang ayukta gi hauduna parliament ta pangthokiba vice president election adu CP Radhakrishnan mai pakle haina Rajya Sabha gi secretary general masung returning officer PC Modina official
ꯑꯣꯏꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯉꯔꯥꯡ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯈꯜ ꯑꯗꯨꯗ National Democratic Alliance NDA ꯒꯤ ꯅꯣꯃꯤꯅꯤ Radhakrishnan ꯄꯨꯟꯅ ꯚꯣꯠ 352 ꯐꯪꯈꯤ ꯃꯍꯥꯛꯀ ꯂꯝꯕꯥ ꯄꯥꯅꯔꯤꯕ INDIA ꯕ꯭ꯂꯣꯛꯀꯤ ꯅꯣꯃꯤꯅꯤ Justice Reddyꯅ ꯁꯨꯞꯅꯇꯪꯒꯤ ꯚꯣꯠ 3 ꯐꯪꯈꯤ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯀꯤ ꯂꯩꯔꯤꯕ 739 ꯃꯦꯝꯕꯔ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯦꯝꯕꯔ 768ꯅ ꯚꯥꯏꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠꯀꯤ ꯃꯤꯈꯜ ꯑꯗꯨꯗ ꯚꯣꯠ ꯊꯥꯗꯅꯗꯨꯅ ꯚꯣꯇꯔ ꯇꯔꯟ ꯑꯥꯎꯠ ꯆꯥꯗ 98.2 ꯑꯣꯏꯈꯤ ꯉꯔꯥꯡ ꯊꯥꯗꯅꯈꯤꯕ ꯑꯄꯨꯟꯕ ꯚꯣꯠ 768 ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯚꯣꯠ 15 invalid ꯑꯣꯏꯈꯤ ꯍꯥꯏꯈꯤ Governor Sujanpur Satunu kuki MLA singa unakre Union Territory ki demand yawba memorandum Modi da pisingadawri lakliba thasagi tarahumdoi da leba asigi Prime Minister Narendra Modi Manipur da lakpagi khongsat asiga mari lenana ngarang Governor Ajay Kumar Balana Sujanpur Satunu Manipur thugaiduna legislature yawba Union Territory ki demand tawriba kuki jo MLA singa unakre press na phangba source amagi matungena Sujanpur District Commissioner Hall da Governor Ajay Kumar Bala amasung kuki jo MLA singi marakta pangthokiba mifam da MLA singi maikaidagi Manipur thokliba crisis asigi ground reality amasung kuki jo miyam gi leiriba aspiration adu marik sumna paudamnabagi thasigi tarahumdoi da Manipur da lakadoriba Prime Minister Narendra Modi ga unabagi tanja pibinaba Governor de taksan ki hairi asida natana kuki jo miyamna talba legislature yawba Union Territory ki demand adu amukhana Prime Minister Narendra Modi da memorandum pisinaba kuki jo MLA singna thorang tawre haina Governor da paudam ki hairi Modi na laktuna wangang bagi mahut solution puthokla mohaina MPP mona thamlakre Prime Minister Narendra Modi ki hantab ki Manipur khongsat asida ahenba asa tawningai leite Manipur da lakke yauna lakpa nate mahana public meeting da wangang bagi mahut ta thoklebe irang asigi warasin purakna mohonara mohaina Lok Sabha ki MP Angubja Bimal akoijamna phongdorakle wafam asi mahana ANI da piba interview amada phongdokladuna makhata na hai Manipur da thoklebe irang asi loisilamge khanna lakpa oirabade matam sangna Manipur da leithaduna tonga political party singi leader amadi CSO gi leader singa duna irang asigi solution puthokna ba khanaramgani adubu Mizoram amadi Assam gi khongchata pungkhara khaktangi Manipur da lakpa oibana adungba plan amata yawba ude miyamna mahakpu public meeting da wa khara nganglambadu pamde solution puduna lakpa pame hauzik so IDP kayana relic camta leiduna masagi mayumda hanjinba yadre national highway singda free movement lehanba ngamdre irang asina mayum makai mai chakraba sing amade miyoi kayage mangkiba thawai adugi sabsaba responsibility ama lawbagi wasu leite maramaduna mahana pungkharagi Manipur da lakpa khongsat asida Manipur gi irang asi loisenaba solution puthoklamgani habadi thajaba leite haina sumahana makha takhe Santi khongban amasung sabungko khunawromda yum kunthrarom ising thumjinkhre haukiba ahinong yaidagina ngarang ayo anganba pung 8 fawa pung khara supna leptana su khiba kanba nongna maram oiraduna Imphal district ki manung chaliba Santi khongban sabungko khunau thamna pokpi sabungko khunjaw amade laikot khul sangba lambi yauna khul singa sigi yum kaya isingna thumjin khre hairi nong asina maram oiraduna khul singa sigi yum sing ising thumjin khibata natana khul singa sida leiba ngayok pukri sing so ising thumjin duna pathokpadagi nga sing mangle amanomda Imphal ukhul lambi gi saijang khuldagi tongan mafam ahomda ising pathoktuna sen ki aduga leima khomapan khunjindana turel torban kairaktuna haijilakpa isingna lobu khara su thumjinkhre hairi Social media platform kunga taruk thingjelubadagi Nepal su Bangladesh oirakle Prime Minister Oli President Paudel yauna Minister kaya paktakna resign tawkhre Parliament House mai thakre hanagi Prime Minister Balanat Banalgi loinabi yumai sakpada yauduna sire Nepal lengakna social media gi platform singi athingba komthoklabasu irang nemthadre lanmina lengak paisingkhre hairi Police na athingba pidabasu free movement tawhalo haiba khongjang sengmai da sathade Thas ki mari da Manipur amasung Union lenga ki mehut singa su tawnariba kuki military singi mehut singa naw haunana agreement ama khuyek pinabaga loinana su gi agreement sahi ama sangdo khalakhiba amasung kuki jo council na Imphal Dimapur lambida mahusa gumna free movement tawhalagani haina phongdorakhraba matungda ima gi maira People's Progressive Alliance awang semai kan banupi lupna singba miyamna saruk yaduna highway asida phurupuna maki miyoseng free movement tawhalo haiduna jangsalaki ba khongjangbo police na athingba pi na bohonaraklabasu makhatana sathakhrei ngahana midang pung 8 ni phurom tarakpada khongjang loisingna sak charingda sengmai police ki team amana khongjang da nungsa ngak thokna ba sijinana ba polam sing sidaraga puna bohonarapadagi mera pai bisingna mulhoki bane aduga ngarang su khongjang makhatana sangsin kibane sengmai police ki maikai dagi di khongjang asida DC gi ayabi yaude haba wafam phongdorakhe
Mizoram Lengakna Aizol Churchandpur helicopter service hodokadawri. Aizol Churchandpur helicopter service lehanaba Mizoram Lengakna thabak lokhatpa hokre. Mizoram ke official amana agency da ngarang phongdorokpa wafamda Manipur ge Churchandpur district amasung Mizoram anigi marakta sathok sasinda hena khudong sahanaba Mizoram Lengakna Aizol Churchandpur helicopter service lehanaba tharang lokhatkre. Wafam asi Mizoram ge Chief Minister Laldu Homana Mizoram Assam amasung Manipur ge Mar Students Association ki lusingba singa ngarang pangthokiba mifam amada lauthokibani kumja 2023 gi May 3 dagi Manipur da mitai community amasung kuki community anigi marakta irang thorakpadagi Churchandpur amasung Phejol district ki miyamna laiba asigi atai mafam singa chatnabagi khwaidagi maro eba mafam asi Aizol oidun lakhibani Manipur government Aizol amasung Churchandpur anigi marakta helicopter service hanadagi thamlabasu sang naidana lakhibani hainasu official aduna makhatana phungdorakhi Manipur da khundariba Mar kuki amadi Domi community asi Mizoga ethnic amasung historical oiba naknaba mari leibana hariba phurupsing asigi marakta hena naknaba mari lehanaba pandamda Mizoram Lengakna helicopter service asi lehanaba thabok lokholakpani hairi Chief Minister Laldu Homaga Mar Students Association gi lusingba singa unakiba da mahairoilup asigi maikaidagi Churchandpur amasung Phejol district ki miyamga sathok sinda hena khudong sahanaba Mizoram Lengakna tuibai turel mathakta belly bridge ama sakiba dubu thagai phongdokhi hairiba thong asigi hanagi structure adu sahi kungi mamangdagi tektuna leraklaba matung nauna saduna sahi asigi February da Mizoram ge Chief Minister Laldu Homana sangakibani Mar Students Association gi mihut kangbu aduna ngarang Mizoram ge speaker Lal Big Zama Sports Minister Lahingloba Mar amasung Opposition MLA amadi hanagi Minister Roybat Roma Biwa Royteksu unakhi handak pangthokadoriba Mar Students Association ki General Assembly amasung Sikpui Festival Mizoram gi Saipumda pangthokadoriba siga mari lenana mifam asida Chief Minister ga mari lenana Chief Minister ga unakhibani hairi Artist Sengtok Hanbada MLA Susidro Pen Kidre. Haukiba August Tarahumdo Emusung Taramari the Kurai BJP Mandal Nasindana Kurai Popular High School Lampakta Patriotic Song Competition Pang Tokpada Kanagumba Party Amagi Waiba Kobamio Amana Artist Sengtok Han Kiba Tong Yaning Day. Manipur British Kimakotagini Hatam Kiba Numit August Taramari the Lebak Nangba Isai Sakpada Akaiba Lerabadi Kurai Kakta Tingbigano Manipur Pumbagi Tingbio Haina Kurai Kendragi MLA Lasangtem Susindro Napian the Pondo Kray Wapamasi Kurai Tensit Road the Leba MLA Gimayum the Pang Tokiba Pau Gimi Pamamada El Susindro Namakata Hai August around the Emasung Taramari Asi Hogalak Mirong Sing that Ning Sing Hanba Tangai for the Kanduna Lebak Nembagi Isai Sangdam Naba Si Pang Tokibani Isai Sangdam Naba Si Kudakta Enroll Tauraga Sarugyabagi Kudong Sabapi Kiba Oibana August around the Toramasi Losin Bang Kidabadagi August Taramari the Sumakasa Takibani Adobo artist Sing the Gami Haiduna Why Bahadibano Pass na Pausegi Tonga Namdana Sangto Han Kibasi Haksina Lawi Karigomanumit Sida Lebak Nangbugi Isai Sangdam Naba Pang Topo Yaroi Harabadi Kurai Kaktada Atamana Tingbigano Manipur Pumbada Tingbushi Tambio Haina Tamke July Kungamanga the transfer order Tokrabo Oza among a Sipoba school the Zoan Torom Drehadi Saliba Sahi July Kungamanga the Langana Oza Ahum Pogaksa High School that transfer Tokrabasu Oza Amading a Sipoba school as the Zoan Torom Drehina Pangal Students Organization PSO na Yaning the Pondo Kray Hiramasigamatang the PSO Finance Secretary Yung Kaibam Askar Nahai Mahiro look as in Sangsilakpa academic campaign gi Manungsan Alam Damasigi Mahilo Sang Sing the Yang Sindasat Pagisaru Ama Oina Pogaksa High School Yang Sindasalu but the Haiba Angak Patodo Sitena Kibane Sahi Sigi July Kungamanga the Langaki Education Esna Scholasigi Oza Ahum transfer Taraki Adobo Oza Ani Amadi August and the Zoan Torom Tenaraki Adobo Oza Amadi Ngasi Power Scholas the Zoan Torom the Basimak Labak Tibani Ngasi Power School Cardana Tolok Kaktamak Logduna Labada Education Department Yang Sindana Amadi Mahakimatakta Karigumba Exanamat Logdana Lerambasi Mahiro Asana Tarana Lode Asuguma Education Department Tawang Asina Ngasi Lengaki Mahilo Sang Sing Nomagi Sotarak Nabagi Masak Oidakli Pogaksa High School the Total Batodo Asina Takpadi Education Department Makok Tongba official sing education sector bu sakhar hanan bagi miyeng thamde takpani PSO na le sangsina larik ninthina tamsi afaba khunai am sengwa se hana lauduna campaign kya sangsilaba sulenga ke makok thongba phamnai ba singla thamoi sengla thabak tawdri makhogi thamoi sengda lisar asina ngasi delenga ke mahilo sang sing sitharak na maram oidi loinana quality level education gi mapung phaba mahau phangba ngamdana leiri hana phongdoki mahana hai asigum mathau masakhang da lenga ke order bu thausa da oja sigi mathak tamari lenaba singna khudakta action lokhot kadabani Karigumba Education Department Excel Lokotaba Tarbadi Mahiroi Look Asin Makal Makaki Khongjang Sangsenaba Sem Sare Hari
Siachen camp to unning khairakpada army person ahum sine Ladakh to liba Siachen base camp to sangno unning khairakpagi thodokta Agnibir ani yauna army person ahum sire haina agency gi pawna phongdorkle thodok thokiba Siachen gi mafam adu da hauja authority singna me kanbagi thabak leptuna chathari malem gi khwaidagi wangba lanbung haina su khangna ba mafam asida unning khairakhiba duna base camp adu phumjin khibadagi person kharasu thiba khangtana leire haujuk phawbugi oina army captain ama yauna person khara rescue tawba ngamkhre haidi adabu sabsaba masingde authority singna phongdorakhide thodo aduda laikhidraba person ahumadu Gujarat Uttar Pradesh amade Jharkhand ge Mahar regiment ta laiba person singne unning kharakpa aduna nansin khibadagi pumanga hena thorakpa ngamdana laidun sikibani haidi malem ge khwaidagi wangba lanbung asida laidiba Siachen glacier asida unning khaibagi thodo asi hanadagi hauna toina thoktuna lakpani light of control gi awang thangba singdonda laiba game ase fit listen kunrong wang mafam da laibani amasung mafam asida degree Celsius -60 degree Celsius yauna ingi haidi panba yabadi kumja 2021 da so Siachen gi subsector hanibta unning khairakna person ani seki kumja 2019 da unning khaibagi thodokta mafam asida person mari amasung porter ani seki kumja 2022 da army na ahanba oina Sweden gi farm amadagi avalanche rescue system 20 laiduna Siachen glacier gi akoibada unning khaibagi thodok toina thoklibasida khonglai thuna mi kanbagi thabak chathabang amnaba khongthang lokhat kiba laikhabane